Moreh Sdpo Singtham Anand Hatkhibada Chennaba Yaona KNA gi Lalhouba Ahum UKNA gi Ambuse Leikhidre KNA gi Commander Thangboy Hawkip Yaona UKNA na Satharkiba Ambuse amada miyoi mari adu Leikhidabani Churachandpur District ki Manung Chana Jasami Road ki Mongjang Village da ngasi nungtil UKNA na Satharakpa Ambuse amada Kuki National Organization KNO Kuki National Army KNA gi Deputy Commander in Chief Yaona miyoi mari adu Leikhidabani hari Leikhidaba Commander Thangboy Hawkip Allies Tapi asi Kuki National Organization ki President Oriba PS Hawkip ki machanupani Mahakaloina Leikhidaba miyoi ahum adugi manungda civilian nupi Matijang Mary Kobi amayawi hari atopa miyoi ani adu Commander Thangboy ki bodyguard singni Press na phangma paw magi matungina makhoi ahum makhoi gi marup mapang ama Leikhidabagi asi bahangba chatpagi lambida United Kuki National Army UKNA gi cadre singna lambida lumduna leraga ambush adu chathakibani hari makhoi car adu punna tonglaga lakpuna maram oiraga khut hanbagi tanja fangdabadagi mafam aduda khudakta makhoi ani siki aduga atoppa amana car adudagi chongthaduna chenanaba honabada faraga kapkhibani hari ngasigi thawdo aduda Leikhidaba Commander Thangboy Hawkip Moreh gi Sdpo Singtham Anand Hatkhibagi case ka mari lenana NIA na fanana batanari bumishak amani shu hari